Matam Kuina Lepluraba Matung January 3 Dagi Miyamgi Numit Houragani. Miyamna Matam Chana Lakpiduna Saruk Yabiyu Haina DC Thaubalna Fongdorakli. Manipur Lengakna Tha Khudingi Miyamgi Numit Pangthoktuna Miyamgi Wakat Taduna Lakpa Adu Matam Kuina Lepluraba Matungda Thaubal District ki Oinasu January Tang 3 Dagi Miyamgi Numit Thauram Pangthokpa Houragani Haina Deputy Commissioner Thaubal Ahantem Subasna Fongdokre. Ngasi nungtil DC Thaubalgi Office ta Pangthokiba Paumi Singa Unaba Amada DC Thaubal Ahantem Subasna Anauba Chahigi Yaifa Paujel Piraduna Mahakna Haikibada Kumza ing 2012 dagi District Administration Thaubalna Miyamgi Wakat Sing Tanabagi Damak Department Kudingmaki Oiba Miyamgi Numit Pangthok Lamba Adu Matam Kuina Lepluraba Matungda Anauba Chahina Lakpa Asidagi Tha Kudingi Ahanba Thangza Kudingi Miyamgi Numit Pangthokba Houragani Haiki Lakliba Chahi ing 2015 gi January Tang 3 dagi Ayuki Pung 12 dagi Nungthilgi Pung 2 fauba Thaubal DC Complex da Leiba Election Counting Hall da Miyamgi Numit Pangthoktuna Miyamgi Wakat Sing Taduna Solve Taunaba Hotnagani Loinana Numit Asida Department Kudingmaki Mihut Sing Laigani Hairi Miyamna su Makal Kudingi Pendaba Sing Pubiraktuna Saruk Yabiyu Hairaduna Miyamgi Pendaba Kudingmak Kudakta Solve Taunaba Hotnagani Haiki Mahakna Makatana Haikibada Local Representative Singna Isa Isagi Laikai da Haibiduna Miyamgi Thauramasibu Mapung Fahanbiyu Thauramasi Mamangda Pangthoklamba adudasu Miyamgi Wakat lising amarom henna lakhi matam adudasu khudakta solve tauba ngamki hairaduna January gi tang 3 dagi haugadawriba asidasu tongan ba department sing amadi miyamna sumateng pangbiyu haiki loina yamna nungaiba pawmana kai mamangi 2022 dagi horaga ekoina ha khudingi miyamgi numit aidana ekoina administration sigi khada praja mayamgi pendaba grievance mayam solve tobagi koigi numit ama pangtho mado yam kuina lepuraba matungda andaki anoba sahi lakpaga loina na ekoigi ha khudingi first Saturday ihan hanba Saturday khudingi ekoi miyamgi numit ki thoram pangthokpa amuk pukjaragani haiduna ai mayamda paujel pijari January gi tang 3 2025 sidagi ayuk pung 13 dagi nungthin pung 2 fauba ekoi Deputy Commissioner Thobal gi manung leba counting hall sida ekoi miyamgi numit ki thoram ekoi people singi grievance solve tobagi numit chi ekoi sungsoi soidna pangthok jaragani haina I Thobal gi praja singda I tamjage hairiba numit asida ekoi department kudingmakki maru oiba official sing loina yauraga ekoi gi praja singna maru oina certificate lobagi boigara lamgi issue gi boigara ising phangdabagi boigara mai yoga any koi grievance puna maksi pubiraga laaga ekoina yariba makai kudakta ekoi solve taunaba ona jagani masida praja mayamna koi maru oina local representative laibiriba singnasu aigi area da paujel si sandokpiraga miyam numitsi mapung phahanaba hotnabada mateng pangbiu oina I appeal taujari loina na mamangda ekoina tha 5-6 ekoina miyamgi numit taujaramba matamduda ekoi grievance lising amagi mathakta ekoida phangki yam nungaiba amna du khudakta ekoina solve taukiba grievance mayam la yadi ising gi karigi issue leramba mai gi phangamdabagi line leramdabagi ekoina khudakta district administration gi makhada ekoina solve tauba ngamjagi makhata na basi ekoina hena mai pakna pangthokpa ngamnabgi damakta department sing amasung praja singna district administration da sahajok pina biona amuka hanna mateng nijari loina na kaubiraganu January gi tang 3 thangja numit ayuk pung 13 dagi nungthin pung 2 wauba da pangthokadoriba miyamgi numita sungsoi soidana mipung kuding lakpi